Handak the state asida ano walengak sem kibada kuki jogi MLA ahum na saruk ya kiba adubu yaning daba fongdoktuna kuki jogi miyam na changsin ba khongjangi manung chana ngasi Leimakhong da Lambi Thingbadagi Liangmai Lambi Thingbadagi Liangmai Naga gi Meeoi sing Chathok Chatsin Yahankhidre pawasigi matung ina state asida ano walengak sem kibada kangpokpi AC gi MLA Nepcha Kipgenbu Deputy Chief Minister oina hapkiba loinana MLA LM Kaute amadi MLA Ngorsanglur Sanatis Nasu Lengak Sembada Yaukibabu Yaningdava Fongdoktuna Churachanpur Yauna Kuki Jo Singna Kundaba Mafam Singda Haukiba Numit Nini Romdagi Hauduna Yaningdavagi Kongjang Jangsinduna Laki Kongjang Asigi Manung Channa Kangpokpi Amasung Imphal West District Ka Tainabada Leiba Leimakhongda Kuki Jogi Meeoi Singna Lambi Thingjin Kibadagi Liangmai Naga gi Meeoi Sing Chathok Chatsin Yakidabani Haidi Makan Kulda Pangtokpa All Liangmai Conference ama saruk yaruraga halakpada Liangmai Naga sing tongba gari kunrom hena Leimakhongda Lambi Thingbagi chatpa yakidabani Liangmai Naga gi Meeoi sing adu maru oina Konsakhul Lungmai gram amasung Samukhulgi Kunja singni Lambi Thingbadagi chatpa yadraba Naga gi Meeoi sing adu mamai leiduna amuk chatnanaba honaki haidi